Hello everyone, welcome back to my channel. Mayam ngasi soi mayam ki tamak recipe video ma puduna lakchari. Recipe se sabudana varagi recipe ni. Yam chamna yam hawa bora ni mayam. Do kamai taba yengminarasi. Ahanbada sidaina bowl amada 1/4 cup sabudana laure. Sabudana se ahanbada ani humrak fajana chamdoni. Mangoda leiba extra starch to adu chakhina bai. Ani umrak chamdo matungda hojik ising khara hapaga se pung ahum mok tingjanna thamani. Pung ahum matungda sabudana se phajana kamdo me sabudana se hojik strainer amada strain tawthoni magi excess water do tongan lalani. Sabudana se yam soft oirame mayam se dena sabudana ga combine tawna bai afutpa alu ani khak laure. Alu se ahan bada mash tawthoni. Alu se fajana tukhaira matungda sidaina morok akakpa khara hape adai matungda fadigom se kupna soina hape ani fadigom hapa matungda hojik sabudana dusu hapani mayam hojik chang naina thum khara hapiro adai matungda coriander powder haidi dhania powder mu chamas amuk thani jeera powder na chamas tangkhai ama asidaina badam su khara suraga hape. Hojik lauri ingredients mayam se fajana tosan mirani. Mayam se daina kutta thau kara taishale thau daira matungda mixture se gi portion macha ama lauraga asida fajana roll tawraga sida shape ama pire. Mayam hojik leihoriba mixture mayam se dai portion macha khara lauraga vada semani. Channel sida changakpa anawai sinau yaurati video sibu like to biramo share tabiramo amasung subscribe to biramo. Vada se sida semna loire hojik si fry tawai process ma khawrasi mayam. Ina khangda thau khara laure vada se ngauna bai. Thau se khara fajana dum sahan biro khara fajana sare aiba kanduga vada se amamam tawna punama hapani. The hapa matungda side amade at least minute amamok touch tawiruranu makhai ge side se minute amamok punjarasanu. Minute ama matungda hojik vara se flip tawrasi amam tawna. Vara se hojik matak maka evenly fajana cook tawbiro mayam vara se hojik matak maka ondo ga golden brown oibaba ngobiro. Mayam vara se hojik fajana mulle hojik mam tawna vara mayam se kuthoni. Mayam se daina vara se ga chana bai hari chutney khara laure. Hari chutney se fadigom dai nungshi hidak morok sing khara hapaga grind tawna sembani. Vara se sumaina hari chutney ga chaba se yamna su hauri mayam su soidana try tabiu. Ado mayam ngasi gi oinadi recipe video se swai sida loisalage mathang ki video tamuk unarasi. Thank you for watching. Bye bye.